Hello mayam, ngasigi wari asi yamna nungsiba, yamna su nungaitaba, taabada tu chungba, adugumba asengba wari ni. Nupi ama Lairaba Nupa amaga nungsi narubadagi, imungna mahakpu Kada chahi kunga manga thong Lonjinbiduna thambagi wari ni. Wari asi taaba haurakanda, wahang mayam ama pendabadagi hangingakani. Adu mayamdusu loina khumzarakke, loiba fawba taminasi. Wari asi bhutki fiction wari nati, asengba France da thokiba wari ni. Blanche Monnier Lairaba Nupa asi March ki tarik ama 1849 da France da poki. Makoi gi imung adu aristocratic ki family ni, yamna ina khunba noble family amani. Samas na ikai khumnaba conservative oiba imung amani. Mahaki apokpa Charles Emile Monnier si mafamdugi appeals court ki head ama oina purami. Mahaki apokpi Louis Monnier yamna shakti laiba imung sibu pura mahaki control makada thamba nupini. Blanche Lairaba Nupa masa si yamna masak matau fazabi ing tapi gyan budhi laibi nupi ama oirami. Mahak piano sanarami, lai ami amasung saireng suparami. Mahaki tunggi punsi asi yamna bright oiba ina kunba nupa amada mayum panduna imung asigi izat hena purakani haina khanarami. Adagidi nungsibaki matang yaure. Mahak na sahi kunga mari mga surakpa duwaida mahak nupa amaga yamna kanna nungsinaba horki. Mafamdugi mangwandagi kara ahan oiba lawyer amaga nungsinabani. Lawyer adudi noble family dagi natte. Adugi mathakta laisu lairami. Mahak criminal budi natte. Fattaba misu natte. Adubu paisa dagi lakpa nupadi natte. Adubu Madame Monnier gi bityeng dadi. Aduna kwai dagi sawa crime ama oina urami. Nupi asigi apokpi Madame Louise Monnier na makoi gi nungshi mari adubu athingba pirami. Adubu Blanche na di haiba ilamdi. Sauraduna mahakna haiba innabagi damakta wari pa malawrami. Inkumza 1876 ki numit amada Blanche Lairaba Nupa si miya maraktagi mangkhirami. Mahaki marup singnadi mahak convent da sangkre natraga atopa sahar amada satkre khanarami. Adubu asengba dudi tahabada tuchungi. Mahak thongnau pandaba ka amada so lonsanduna thambiki. Sakna thong makhagi ahobada insinbirami. Numit ki mangal fangkide mi amata sanghankide. Blanche amasung uchi sing khaktani kaduda. Sahi kunga manga kaduda visual amata yaudana sak puk thalhandana kauthokpiduna mahak wana lelami. Charles Emile Monnier Blanche ki apokpadudi Blanche na amamba kaduda lairaba matung sahi taruk lairaga laikhitre. Mahak na miyamda machanupi gidamakta garimata hairamde. Mi kharanadi mahak nadi thawdokadu yadabani. Adubu asonba nupi ngamba oibana karimata tawba ngamkhidabani haine. Adubu Louis Monnier yamna pongba minungshi khangdaba ke mawda luptuna leiba nupidunadi masadu kaidana machenkre khangdena miyamda haijalame. Makoi gi imungi minai sing adusu thawdok adu khangibani. Adubu matamduda employer gi mayokta wa nganguragadi makoi gi punsi mangani khanduna lotuna thamami. Nupi adu gi brother sarkar gi official oiriba mahak fau karimata hairamde. Madame Monnier di samaj ki thawdok wathok kaya yauduna mayam gi afaba thabak tawba charity tawba kaya aduna award fangdana laibanina kanamtana karimata chingnaramde. Adagidi May gi tarik 23 1901 dadi khudingmak ahongba oiki. Paris ki attorney general na yamna mysterious oiba city ama fangki. City adu de irami Monsieur prosecutor nupi ama Madame Monnier gi yumda solon sanduna thami. Mahak mabuk thanna sahandana amor akai marakta lairi sahi kunga manga. Policing na makoi gi mayum maduda namduna sangsalami. Amasung makoi na thiengna badudi khwaidagi sathiba officer fawba punganga ame. Mamlaba manam namthiraba apum masana thallaba ka amada sarugi apumba mompak amada hiptuna lairamki Blanche Monnier. Visual amata yaramde kilo kunga manga khakta lumame. Masamanado loina punsallaga napsinnarga yamna kina mamit launa hangdoktuna yangaki. Mahak hingdi hingami. Wari adu tabada mafamdugi miyoi khudingmak tuchungami. France ki khabar khudingmakna thawdok adubu Portier's horror haina mintholami. Makoi gi yumgi mamangda leptuna mi mayam amana nung langsalami. Madame Louise Monnier police na arrest tormi adubu mahakna nungaitaba ningamdaba karimata utkide. Mahakna mahaki masanupibu amangbadagi kanbibani haina khumami. Adubu karma haibasi laitab natti. Mahak fagat khraba matung numit taraga mangani lairaga mahaki heart failure tawduna heart attack tawraga sikhi. Samaj ki mityeng da ngawba aranba izzat ta hingba
family izzat tau leiba award fangbi miyamna ikai khumnabi mahakti hojik miyamna in chisalabnina sudden pressure amasung shock aduna adum sibataw maral adu yazaramadi thamoi shockna thamoi sengna ningamdana nungsiba yawna kapsaramagadi mahak siramdabsu yai makha tarakpada Blanche ki brother dusu charge stormi tha kaya ama jail da lainabgi damakta chairak pirami adubu mahakna court ta appeal tawbudagi court na Blanche na chening amagadi sen kiramba yai matengi damak lawrambasu yai haibadagi mahak tha kharkhak lairaga jail dagi thadokhi miyam khudimang ammi saunarami mentally physically yamna thina soba nupiduna karamna chendoino haina wakalami sigi matungda Blanche su psychiatric hospital da layengki punsi chupa sahi kayama amambaduda wana lairmagasu Blanche mi masak khangami amasung ngangbusu ngamami adubu adugi trauma aduna permanent oiba dag ama lehlami wakal choiba wakal na sagatpa mi ge wari ngangnaba sanaba chakchau yadabana chingba kayama tawki adubu nong phadoksu isai sakhi momon minoksu nokhi Blanche mahusagi punsida amuk hanna hanjalakpa ngamkhide ing kumzat 1913 mahakna sahi 64 suraba mahak thadokpa sahi taragani thoi leiraga Blanche lairamlenda kakhi mahak luhongkhide masa amata laikhide adubu sahi kharata oirasu asengba nungsit fangjabadi ngamkhi Blanche ki case asina maram oirga friends ki samas ki wakhallonda ahongba malakhi izzat pride power na chingbagi amamba side tusu khangakhi ngasidi mahaksi angawbagi victim amanatana masamaki mamagi cruelty amasung samas ki silence asonba natabida pangal gi symbol ama oina ningsingnari nungshibagi mingda tawba thabak khuding nungshibadi natti mahaki wari ase university da tamnai psychology da nainai lyric ta itoi films and documentary da utnari faremaya wari ase tabda thamoi kaibirgadi share tawbiu kauthok piraba mi singbu ningsingsi khonjel yaudraba mi singi khonjel oisi subscribe like and comment toksin bermo thanks for watching